Manipur da thokliba erang asi Henna chaothoknaba singchep thariba meeoi sing amadi aranba pau kya sandoktuna miyambu asaba pokhanbagi thabak kanagumba amatana tawbiganu haina Lok Sabha gi MP elect Dr. Angomcha Bimol Akoijam na appeal tawrakli Kaisamthong tok lairakta leiba mahaki yumda ngasi pawmi singda wa ngangladuna Dr. Angomcha Bimol Akoijam na hai Manipur da haukiba lising ani kunhumdoi gi me ahumdagi haudana ngasi phaoba chattharakliba erang asibu Henna chaothoknaba hotnabada singchep thariba meeoi sing aikhoina khangdokpa mathou tai masida natana erang asibu Henna chaothoknaba aranba pau kya social media da miyamda sandokliba singnasu asiguma thabak asi tawbiganu erang thokpa mafamda leiriba minority furukki meeoi singbu mafam adudagi thangdok thangjing tawbugi mahutta mafam aduda ahenba security ki section tharang lokhatuna thambiramba thoklabadi erang asi khara makai nyamtharamba yabani akoina erang leire haiduna mafam adubu thadoktuna sienbagi mahutta lainga ki mathakta ahenba security pibiu haiduna taksin gadabani loinana erang asi Henna chaothoknaba aranba pau sandokpagi thabak sing yariba makai tawroidabani haiki If we don't learn from history, we repeat it. Haina bamlaidana ko. Adu mai type the Churan Champur gi wari sa jiri rom da mukta hanba more gi wari sona ta hanba gi madu ta hanba thokte to khai ta ning ba Manipur bu thuai ning ba kangmuna masigi population segai be se pami ne ba moi Indian state na kai wai thangdo reino ma phom ta to da nga ga leiram gadam ne moi thangdo phau da ngak tna leiram ga di thamari manga manung da hanjil ga leiram ne ba na hana sifai nga ga leiram ni mi sing se tapthara ga nga ki asaw jin tapthara ko tam adu maina man ba ai ngarang nahan mit the uba pictures thangdo re se aduna aina ngasi press conference to we one ngarang high grabani weina paude khongbaga mayam da appeal to mayam su to view ai su to jari ke akhoi gi leidiba leingak na furup ama oigera moina tariba lam singse mi thangdokwa ngahaki momentary ne haria thangdor ke bang akne aduna yari ma khai reinforce to life and property se full force nga thangda bane reinforce to na ba ma nga thamna na baina sarkar da so ai appeal to jani ngasi gi leingak pai be singsina